not happening. Susunod. Sir, we'll give it everything we've got. Presentation of the evening. In this corner, the challenger Farrell in the red corner. In the blue corner, the WBA welterweight champion of the world, Billy the Bluebird. Time it'll cost you a point. You hear me? That's it. I'm going to take away a point. 1 point deduction at the blue corner. Ladies and gentlemen, the first round is in the books on this championship match.
चैंपियनशिप दा सना की मेडल लौलबी कुमारी थावलाई सेनोबु इंडिया की प्राइम मिनिस्टर अमसुंग प्रेसिडेंट ना इकाई खुंगम मना पिग्रब मतुंग पुंग अममुकी ममांगदा इम्फाल की दमत दिल्ली थादोखरे हौजिक लाकदर फ्लाइट इस्तेमाल सोयना यावलागनी ममदना मा पोपी नमकी दमत लबिनि बख्वाय पुनमंगना पमचान चरण लबिनि मनि सिंजरे अखोई जुगास यावरे ना नंगी फाइलें नुबितो जुगास माने पुनः टीवी में जबन अस्माती वांदर पुनः डॉक्टर को लाना खरबली अशिमुरी थाबलाई नसीदे नमोद वाम ताइगे नंग आई बुलाम लिखनी गनु को अखोई जुगास की मसेताना कायरब थमोइसे नंगी नुशिरबो वाहे मना नंगी नुशिरबो मिनो मना अमुतन ताशिंदे मा नंगु थमोइ सें नुसिबने इंदिरा आई नंगी पाव पुनमुक तारे नंगी तुंगी युबान पुंसीदा आई फबदवे ऑल द बेस्ट Ikutina Hejaduna Aigi haida Oiram
ꯀ꯭ꯋꯥꯇꯔꯗꯨꯗꯗꯤ ꯑꯩ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯦꯐꯪ ꯅꯀꯣꯗ ꯆꯥꯎꯔꯛꯄ ꯃꯍꯥꯗꯤꯕꯗꯨ ꯁꯣꯗꯨ ꯄꯥꯏꯁꯜꯂꯨ ꯑꯩꯈꯣꯏ ꯁꯥꯔꯅ ꯆꯤꯡꯉꯥ ꯃꯊꯛꯇꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯗꯅ ꯃꯁꯛ ꯌꯦꯡꯉꯨꯔꯦ ꯃꯥꯏ ꯃꯁꯛꯇꯨ ꯌꯦꯡꯉꯨꯕꯗꯩ ꯑꯩ ꯒ꯭ꯌꯥꯟ ꯃꯇꯦꯛ ꯃꯥꯡꯉꯨ ꯏꯃꯥ ꯀꯩꯅꯣꯅꯦ ꯇꯨꯁꯨꯉꯩꯁꯤꯕ ꯑꯔꯦ ꯃꯥꯒ ꯉꯥꯛꯇꯪ ꯐꯝꯃꯤꯟꯅꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯃꯥꯒꯤ ꯊꯃꯣꯏ ꯑꯅꯤ ꯃꯁꯥ ꯍꯦꯛꯇ ꯈꯪꯉꯛꯇꯣꯏ ꯃꯥꯅ ꯑꯩ ꯉꯥꯛꯇꯪ ꯐꯝꯃꯤꯟꯅꯕꯗꯣ ꯉꯪꯉꯛꯄ ꯏꯁꯩꯗꯨ ꯀꯔꯤ ꯅꯪꯀ ꯅꯨꯡꯁꯤꯌꯦ ꯅꯪꯀ ꯅꯨꯡꯁꯤꯌꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯆꯩ ꯇꯧꯒ ꯇꯝꯃꯗꯅ ꯃꯥꯅ ꯑꯂꯝ ꯀꯥꯏ ꯅꯨꯡꯁꯤꯔꯕꯣꯅꯤꯀꯣ ꯑꯩꯈꯣꯏ ꯑꯏꯕꯤꯁꯦ ꯑꯩꯈꯣꯏ ꯁꯥꯔꯁꯤꯁꯨ ꯑꯌꯥꯕꯅꯤꯍꯦ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯤꯗ ꯏꯆꯦ ꯀꯧꯍꯜꯂꯝꯃꯤꯁꯦ ꯑꯩ ꯉꯁꯤꯗ ꯑꯃꯨꯛ ꯈꯪꯉꯤ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯤꯗ ꯏꯆꯦ ꯀꯧꯍꯜꯂꯝꯃꯤꯁꯦ ꯁꯃꯟ ꯑꯃ ꯈꯥꯏꯖꯥꯗꯦ ꯀꯥꯟꯁꯤꯜꯂꯛꯇꯅꯕ ꯁꯃꯟꯅ ꯍꯋꯥꯏꯃꯇꯣꯟ ꯀꯩꯗꯧꯒꯦ ꯑꯗꯣ ꯆꯤꯡꯅꯕ ꯀꯣꯛꯅꯦꯕ ꯃꯣꯏꯒꯤ ꯑꯁꯤꯒꯤ ꯀꯣꯛꯁꯤꯅ ꯑꯐꯕ ꯃꯆꯥ ꯄꯣꯛꯄ ꯃꯇꯤꯛ ꯆꯥꯕ ꯃꯆꯥ ꯄꯣꯛꯄ ꯃꯣꯏꯅ ꯄꯣꯛꯄ ꯃꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯕ ꯍꯥꯏꯁꯤ ꯍꯧꯅꯕꯅꯤ ꯀꯅꯥ ꯄꯣꯛꯄ ꯃꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏ ꯃꯣꯏꯅ ꯄꯣꯛꯄ ꯃꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏ ꯑꯣ ꯁꯥꯔ ꯅꯪꯒꯤ ꯃꯣꯔꯃꯣꯟ ꯁꯣꯟꯕꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯂꯦꯞꯄꯅꯤ ꯁꯥꯔ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯃ ꯉꯝꯗꯦꯅ ꯍꯥꯏꯕꯗꯨ ꯑꯩ ꯀꯅꯥꯏ ꯅꯨꯄꯤ ꯃꯌꯨꯝꯅꯣꯅꯦ ꯁꯥꯔ ꯅꯪ ꯑꯩꯒꯤ ꯆꯤꯡꯉꯥꯝ ꯊꯛꯀꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯍꯜ ꯑꯃ ꯉꯝꯗꯦꯅ ꯍꯥꯏꯕꯗꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯆꯍꯤ ꯑꯃ ꯍꯦꯛꯇ ꯆꯣꯟꯊꯈꯤꯗꯣꯏꯕ ꯑꯗꯣ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯍꯦꯛꯇ ꯁꯝꯖꯤꯟꯕꯤꯔꯣ ꯌꯥꯔꯦ ꯉꯥꯏꯈꯣ ꯅꯪꯕꯨ ꯃꯁꯛ ꯌꯦꯡꯉꯨꯔꯕꯣ ꯌꯦꯡꯉꯨꯔꯦ ꯁꯥꯔ ꯀꯝꯗꯧꯏ ꯌꯥꯏ ꯁꯥꯔ ꯃꯁꯛꯇꯨ ꯌꯥꯏ ꯅꯥꯜꯂꯤ ꯁꯥꯔ ꯀꯨꯆꯨꯗꯤ ꯑꯩꯅ ꯈꯔ ꯄꯥꯜꯂꯤ ꯑꯣꯏꯗꯁꯅꯨ ꯃꯝꯗꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤ ꯁꯥꯔ ꯅꯨꯄꯤꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯌꯣꯀꯣꯜ ꯁꯥꯔ ꯅꯆꯦ ꯑꯍꯨꯝꯁꯦ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝꯁꯤ ꯏꯄꯥꯅ ꯄꯥꯡꯊꯣꯛꯄꯤꯔꯒꯦꯅ ꯈꯜꯂꯦ ꯑꯁ ꯁꯥꯔ ꯅꯨꯡꯉꯥꯏꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯙꯔꯃ ꯂꯩꯕ ꯃꯤ ꯃꯥꯜꯂꯤ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯑꯗꯣ ꯅꯆꯦ ꯑꯍꯨꯝꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯎ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯒꯦꯗꯣ ꯀꯧꯊꯣꯔꯛꯀꯦ ꯁꯥꯔ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯔ ꯅꯥꯒꯦ ꯍꯔꯥꯎꯏꯅꯤ ꯁꯥꯔ ꯏꯆꯥ ꯅꯤꯉꯣꯜꯁꯦ ꯁꯥꯔ ꯀꯨꯏꯅ ꯌꯣꯛꯇꯅ ꯀꯣꯟꯅꯅ ꯊꯝꯕꯁꯦ ꯁꯥꯔ ꯃꯁꯤ ꯄꯥꯄꯨꯏ ꯍꯥꯏ ꯃꯁꯤ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯁꯥꯔ ꯃꯣꯏ ꯂꯣꯏꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯃꯣꯏ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈꯤꯕ ꯌꯥꯔꯦ ꯑꯗꯨꯅꯤ ꯍꯩ ꯏꯄꯥꯅ ꯈꯜꯂꯤꯁꯣ ꯑꯗꯣ ꯅꯪ ꯑꯝꯇ ꯀꯧꯊꯣꯔꯛꯎ ꯀꯥꯎ ꯂꯥꯛꯀꯅꯤꯀꯣ ꯀꯧꯊꯣꯔꯛꯀꯦ ꯁꯥꯔ ꯊꯥꯗꯣꯛꯈ꯭ꯔꯁꯤꯀꯣ ꯃꯣꯏꯁꯤ ꯁꯥꯔ ꯑꯗꯨ ꯁꯥꯔ ꯃꯣꯏ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯑꯩꯒ ꯑꯍꯤꯡꯒꯤ ꯑꯗꯨ ꯁꯣꯏꯕꯤ ꯌꯥꯗꯦꯀꯣ ꯍꯩ ꯁꯣꯏꯔꯣꯏꯅꯦ ꯑꯗꯨꯕꯨ ꯍꯦꯛ ꯁꯣꯏꯗ꯭ꯔꯕ ꯁꯥꯔ ꯁꯥꯔꯒꯤꯁꯨ ꯑꯩꯅ ꯆꯤꯡꯉꯥꯝꯈꯥꯗꯒꯤ ꯑꯃ ꯍꯥꯏꯅ ꯂꯩ ꯁꯣꯏꯕꯤ ꯌꯥꯗꯦꯀꯣ ꯁꯥꯔ ꯁꯣꯏꯔꯣꯏ ꯁꯣꯏꯅꯗꯕꯤ ꯁꯣꯏꯔꯣꯏ ꯑꯩꯗꯨꯗꯤ ꯌꯥꯗꯦ ꯑꯩꯒꯤꯕꯨ ꯁꯣꯏꯗ꯭ꯔꯗꯤ ꯁꯥꯔꯒꯤꯁꯨ ꯁꯣꯏꯔꯣꯏ ꯃꯁꯤꯒ ꯑꯉꯥꯡ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯇꯧꯒꯦ ꯃꯣꯏ ꯈꯪꯍꯜꯂꯣꯏꯗ ꯃꯣꯏꯁꯤꯗ ꯅꯆꯦ ꯑꯍꯨꯝꯗꯨ ꯀꯧꯊꯣꯔꯛꯎ ꯋꯥꯅꯤ ꯊꯨ ꯂꯩꯔꯅꯨ ꯃꯣꯏꯁꯦ ꯌꯥꯝ ꯌꯦꯛꯀꯅꯤ ꯑꯗꯨꯅ ꯆꯌꯦꯠꯅꯗꯧ ꯁꯛꯀꯤ ꯃꯣꯏꯁꯦ ꯊꯥꯗꯣꯛꯈꯤꯕ ꯏꯍꯦ ꯌꯥꯔꯦꯅꯦ ꯀꯣ ꯋꯥ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯀꯧꯏꯅꯦ ꯀꯩꯗꯧꯒꯦ ꯕꯥꯕꯨ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯍꯨꯝꯗ ꯏꯄꯥꯅ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯀꯧꯕꯅꯤ ꯑꯗꯨ ꯅꯅꯥꯎꯁꯤꯡꯗꯤ ꯑꯉꯥꯡꯁꯤꯡ ꯊꯣꯛꯂꯛꯑꯦ ꯕꯥꯕꯨ ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯀꯧꯏꯅꯦ ꯀꯩ ꯂꯩꯒꯦ ꯕꯥꯕꯨ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯍꯨꯝꯗ ꯏꯄꯥꯅ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯀꯧꯕꯅꯤ ꯑꯗꯨ ꯅꯆꯦ ꯑꯩꯗꯤ ꯍꯣꯔꯦꯟ ꯏꯃꯥꯏ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯕꯥꯕꯨ ꯑꯗꯨ ꯕꯥꯕꯨ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯩ ꯅꯈꯣꯏꯅꯤꯗ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯅꯤꯅꯦ ꯅꯈꯣꯏ ꯑꯍꯨꯝ ꯁꯨꯔꯀꯥꯟꯗ ꯍꯥꯏꯒꯗꯕ ꯋꯥꯅꯤ ꯑꯩꯗꯤ ꯀꯅꯥꯅꯣ ꯈꯜꯂꯨꯔꯝꯃꯤ ꯏꯆꯥꯁꯦ ꯁꯤꯕꯨꯗꯅꯦ ꯑꯣꯗꯣ ꯋꯥꯅ ꯇꯝꯃꯨꯔꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯐꯥꯎꯕ ꯍꯩꯇ꯭ꯔꯤꯕꯖꯥꯠꯅꯤ ꯐꯔꯦ ꯀꯩꯅꯣ ꯀꯩ ꯃꯤꯇꯤꯡꯅ ꯇꯧꯅꯥꯏꯗꯣ ꯀꯔꯝꯕ ꯃꯤꯇꯤꯡꯅꯣꯕ ꯇꯥꯔꯣ ꯅꯈꯣꯏ ꯑꯍꯨꯝꯅꯅꯦ ꯏꯄꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯁꯦ ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ ꯇꯥꯔꯣ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯧꯔꯦꯔꯒ ꯑꯆꯧꯕ ꯊꯧꯔꯝ ꯑꯍꯨꯝ ꯄꯥꯡꯊꯣꯛꯑꯒꯦꯅ ꯏꯄꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯆꯥꯛꯂꯦꯟꯁꯨ ꯁꯤꯜꯂꯒꯗꯕꯅꯤꯀꯣ ꯑꯇꯩ ꯂꯥꯛꯑꯦ ꯕꯥꯕꯨ ꯏꯟꯖꯥꯡꯗꯤ ꯑꯍꯥꯎꯕ ꯑꯣꯏꯅ ꯀꯠꯊꯁꯤꯀꯣ ꯕꯥꯕꯨ ꯍꯥꯎꯅꯤ ꯑꯍꯥꯎꯕ ꯑꯣꯏꯅ ꯀꯠꯊꯁꯦꯕ ꯍꯥꯎꯅꯤ ꯑꯗꯣ ꯕꯥꯕꯨꯅ ꯍꯥꯏꯗꯤ ꯋꯥꯁꯤ ꯀꯩꯅꯣ ꯏꯆꯦꯗꯤ ꯈꯪꯕ ꯀꯩꯅꯣ ꯅꯣꯛꯐꯦ ꯅꯣꯛꯐꯦꯕ ꯇꯧ ꯂꯩꯔꯤꯕ ꯍꯣꯏꯅꯦ ꯂꯨꯍꯣꯡꯕꯩ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯅꯦ ꯁꯪꯒꯣꯏ
आई मरुप डॉक्टर शांति कुमार की मचा निपा अहल इबुंगो कुंज बिहारी से आई इमा निपा होइनिंगे अदुगा इबुंगो सिगी थौदो वाथो कया द सरुग याबिरिबा इबुंगो नोंग्रेन अमदि इशा जुबराज बुसु आई इमा ओइबो याबो मतिक जाबा मियोइ सिंगनी याइना खल्ले अदुना नखोय उंगो पुंगनि वाखल केनबा मखोय उंदा नखोय उंगो थाजरगे अबसे इपा वाखल निको याय बाबू अदुगो सेरेन दिकाय जबने नि फैगो बाबू ए कारो यंगोय नखोय उंगि दि फाइगे हलसिन से दीपाली नि दो मा बहान होबि रे के सिपाल वाखल नि मदु नैना पामिसु मथंग आई मरुप डॉक्टर शांति कुमार की मचानी पाहल इबुंगो कुंज बिहारी दा नसी दीपाली बु थाजन बगी नमक तो वाल होय लखने आई यंग से मा वो हाय छोइद्र मगी लाग बाबुआ अइदी हक्सांग कया ngamjadre luhong sa yawjaroi babu ay ipan silim se na koi hongi yai phana bagi damak tani ko nangi thabak se hen hoy bagana nanau nu bi thabale yam hong do ni ma gi damak tu suma koi wa jan nong te ga luhong na ba wal hoy nak kaban ni na babla ngai du ba lo mai bai wan suai bi da kano ai ma bala na sana ma sa ka yam nei bai ko suban na bi da bi da kano de ma wai lo ko ma wai na ma wai lo ko isha indira ga damak tu suna ma koi wa jan jubra ga luhong na ba wal hoy nak kaban lo yong yai phana wi ba selim se ai na babu ngai du ko oi di mai dei nu ba sa di yum ba ro ye ai di dili thang na ta ka thabak taw le jakha gi thilli ne le si ko hey ai ni selim thabak sing sing ya da bam ta ai gi cha ni hai ro dam ni ko ai di lan lo bi nu babu ai ta sai hak sang ngam da ba ni babu ha ko nang hak sang kai daw ai nari babu ye nang nari daw ara ha डॉक्टर ने कैसे तो दिया ना वो तो लेती है रेड का ना नानी भी लेना जो करी लेना ना अच्छा वो नाना भी मार सिले दो तौली तो याद है मुझे क्या अम्मा को दे बाबू आई नारी बाबू बाला नंगा माई रिसा ना था ह मस्जिद के नहीं मैंने पाऊं तो वो यार ओए हे ना माई को चला करो नंग तनी बोला भी नहीं तम चलो नंग आई मैंने पाऊं तो यार अब ले या ये मां शादी नहीं पाना है भाई इन खपोन इलनी यार इलनी है यारनी बाबू लोग मुझे या mabalam sa paywana sila tada शास्त्र मरी मरांग मामा ते मावे न होने मोया बाबूंगा ai điều đó chụp ra thì lúc hôm xuống ngâm mùi बाबूंगा cái nào để xin được đó बाबूंगा chỉ biết bao lâu phải cho làm đó ai lúc hôm xuống ngâm hay bala na khoi humula ai jam ta nate sao ai jam ta nate ngau ko sit ke ngau बाबूंगा so Sa na tapi di CM da long si aroi sa. kari ki mo pai ni sem thabak tabo Yaroi sa. Ai sa ye om da lo jara kai nom da hai ai kai no nang hai du da hayo Akoi ichi di pali masa soli hai se sa. Masa kan ma masa phaba oza nom reng lamba bajar sa. O hai ge. Sa akoi ichi thabalai chung phalu bai thillu bai awa ba mayam do. Oza jubrat ti sai da ngatang ko da sa. O hai ge. Sara koi Indra official Kunja Bihari ka foreign da prime minister paisa le are sara ai ga koi ai mi ga ama sindiro lo mu ji yadaw am tale ai lo kun hari wa pham sin koi hum yar bra ha yar bra yare sar yare dila lo re ai sum bra